ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8:30 ꯇꯥꯔꯛꯄꯗꯣꯏꯅꯤ ꯅ꯭ꯌꯨꯇꯟ ꯆꯥꯛꯇꯣ ꯀꯥꯗ ꯄꯨꯁꯤꯜꯂꯛꯂꯒ ꯊꯦꯝꯕꯤꯕ ꯍꯧꯗꯣꯛꯄꯤꯔꯛꯂꯤ ꯇꯥꯕ꯭ꯔꯣ ꯁꯦ ꯍꯧꯒꯠꯂꯨꯁꯦ ꯊꯣꯏ ꯃꯥꯅ ꯑꯃꯨꯛ ꯊꯣꯏ ꯀꯧꯕꯁꯤꯗ ꯃꯇꯣꯝꯇ ꯈꯪꯖꯤꯜꯂꯒ ꯅ꯭ꯌꯨꯇꯟꯁꯨ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯛꯂꯝꯃꯤ ꯊꯣꯏ ꯀꯥꯏ ꯑꯁ ꯑꯩꯗꯤꯕ ꯀꯥꯏꯗꯩ ꯃꯤꯡꯅꯣ ꯏꯇꯣꯝꯇ ꯍꯪꯒꯣꯏꯕ ꯐꯥꯎꯔꯛꯏ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯂꯛꯇꯨꯗ ꯐꯣꯟꯗꯨ ꯐꯠ ꯉꯥꯜꯂꯛꯂꯤ ꯃꯈꯣꯜꯗꯤ ꯊꯣꯛꯇ꯭ꯔꯦ ꯃꯥꯅ ꯁꯥꯏꯂꯦꯟ ꯊꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯧꯈꯠꯂꯒ ꯌꯦꯡꯂꯤ ꯃꯦꯁꯦꯖꯇꯣ ꯑꯇꯩ ꯀꯅꯥꯒꯤꯁꯨ ꯅꯠꯇ꯭ꯔꯦ ꯃꯤꯡꯗꯨꯁꯨ ꯅ꯭ꯌꯨꯇꯟꯅ ꯁꯦꯞ ꯇꯧꯁꯤꯜꯂꯕꯅꯤ MLA ꯍꯥꯏꯗꯨꯅ ꯆꯪꯂꯒ ꯌꯦꯡꯂꯤ ꯅꯪꯅ ꯃꯥꯕꯨ ꯐꯨ ꯆꯩꯗꯨꯅ ꯇꯧꯕ ꯃꯌꯥꯝꯗꯨꯅ ꯑꯉꯥꯡꯗꯣ ꯐꯤꯕꯝ ꯌꯥꯗ꯭ꯔꯕꯅꯤ ꯃꯀꯣꯛꯇꯨꯁꯨ ꯁꯥꯏꯀꯦꯇ꯭ꯔꯤꯛ ꯀꯦꯌꯔ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯔꯕꯅꯤ ꯑꯩ ꯃꯥꯕꯨ ꯅꯣꯡꯃ ꯁꯣꯏꯗꯅ ꯂꯧꯕ ꯂꯥꯛꯀꯅꯤ ꯃꯦꯁꯦꯖꯇꯨ ꯁꯤꯟ ꯇꯧꯔꯦ ꯈꯪꯕꯗꯒꯤ ꯃꯔꯤ ꯄꯥꯏꯁꯤꯜꯂꯛꯂꯤ ꯃꯗꯨ ꯎꯕꯗ ꯅ꯭ꯌꯨꯇꯟ ꯃꯈꯥ ꯇꯥꯅ ꯄꯥꯔꯨꯗ꯭ꯔꯦ ꯁꯦꯠꯇꯤꯡꯗꯨꯗ ꯆꯪꯁꯤꯜꯂꯒ ꯕ꯭ꯂꯣꯛ ꯄꯤꯔꯛꯂꯤ ꯐꯣꯟꯗꯨ ꯅꯥꯀꯟꯗ ꯊꯝꯈ꯭ꯔꯦ ꯃꯁꯥꯗ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯑꯃꯅ ꯅꯟꯊꯕꯒꯨꯝ ꯁꯣꯔ ꯐꯥꯎꯕ ꯐꯖꯅ ꯍꯣꯟꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡꯁꯨ ꯃꯔꯤꯛ ꯇꯥꯔꯛꯂꯤ ꯃꯇꯣꯝꯇ ꯈꯪꯖꯤꯜꯂꯒ ꯀꯞꯆꯔꯤ ꯃꯍꯥꯛꯀꯤ ꯑꯉꯥꯡꯗꯨꯕꯨ ꯃꯥꯒꯤ ꯃꯊꯥꯗꯒꯤ ꯃꯤꯅ ꯃꯨꯟꯗꯨꯅ ꯄꯨꯈꯤꯗ꯭ꯔꯥ ꯈꯟꯕꯗ ꯑꯋꯥꯕ ꯑꯃꯁꯨ ꯑꯣꯏꯔꯤ ꯊꯦꯝꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯃꯔꯥꯏꯕꯛꯇ ꯉꯥꯔꯒ ꯀꯞꯆꯔꯤ ꯑꯉꯥꯡ ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯑꯩꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯕ ꯃꯤꯀꯨꯞꯇ ꯑꯩ ꯌꯥꯝ ꯋꯥꯍꯧꯒꯅꯤ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯗ꯭ꯔꯥ ꯍꯥꯏꯌꯣ ꯑꯃꯨꯛꯁꯨ ꯃꯌꯥꯗꯨ ꯆꯤꯛꯂꯒ ꯋꯥꯁꯅꯨ ꯑꯩꯅ ꯇꯧꯔꯨꯕꯗꯨꯅ ꯂꯥꯏꯅ ꯑꯃꯨꯛ ꯑꯩꯕꯨ ꯋꯥꯔꯛꯄꯅꯤ ꯑꯁꯨꯝꯅ ꯀꯞꯂꯤꯉꯩ ꯊꯦꯝꯕꯤ ꯃꯈꯨꯠꯇꯨ ꯀꯟꯅ ꯄꯥꯏꯁꯤꯜꯂꯛꯂꯒ ꯃꯆꯤꯟꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯂꯣꯜꯂꯤ ꯁꯨꯗꯕ ꯀꯌꯥ ꯑꯃꯁꯨ ꯂꯣꯜꯂꯛꯂꯤ ꯁꯔ ꯑꯩꯕꯨ ꯊꯥꯗꯣꯛꯑꯒ ꯆꯠꯈꯤꯅꯨ ꯅ꯭ꯌꯨꯇꯟꯁꯨ ꯊꯦꯝꯕꯤꯕꯨ ꯃꯁꯥ ꯅꯣꯝꯂꯒ ꯍꯧꯗꯣꯛꯄꯤꯔꯤ ꯑꯉꯥꯡ ꯀꯩꯗꯧꯔꯒꯦꯁꯦ ꯃꯤꯠ ꯄꯥꯡꯉꯣ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯅꯪꯕꯨ ꯊꯥꯗꯣꯛꯑꯒ ꯑꯩ ꯆꯠꯂꯣꯏꯕ ꯍꯟꯗꯛꯇꯤ ꯒ꯭ꯌꯥꯟ ꯈꯔ ꯂꯥꯛꯂꯤ ꯃꯃꯤꯠꯇꯨꯁꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯂꯤ ꯅ꯭ꯌꯨꯇꯟꯁꯨ ꯅꯣꯐꯦꯠ ꯇꯧꯔꯒ ꯂꯩꯔꯤ ꯃꯥ ꯂꯩ ꯍꯥꯏꯗꯨꯅ ꯃꯉꯛ ꯅꯣꯝꯂꯤ ꯊꯦꯝꯕꯤꯅ ꯁꯔ ꯑꯩꯕꯨ ꯊꯥꯗꯣꯛꯑꯒ ꯆꯠꯈꯤꯅꯨ ꯑꯩ ꯌꯥꯝ ꯀꯤꯖꯩ ꯅ꯭ꯌꯨꯇꯟꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯉꯛꯇꯨ ꯅꯣꯝꯂꯤ ꯅꯝꯗꯨꯅ ꯊꯦꯝꯅꯧꯗꯨꯅ ꯊꯦꯝꯕꯤꯕꯨ ꯆꯥꯛ ꯈꯔ ꯄꯤꯖꯕꯒꯤ ꯄ꯭ꯂꯦꯠꯀꯗꯨ ꯊꯝꯕ ꯆꯠꯀꯦꯅ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯕꯨ ꯊꯦꯝꯕꯤꯅ ꯅ꯭ꯌꯨꯇꯟꯒꯤ ꯃꯈꯨꯠꯇꯨ ꯐꯥꯔꯒ ꯑꯩꯕꯨ ꯊꯥꯗꯣꯛꯑꯒ ꯆꯠꯈꯤꯅꯨ ꯅ꯭ꯌꯨꯇꯟꯁꯨ ꯃꯈꯣꯡꯗꯨ ꯊꯥꯡꯂꯒ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯃꯨꯊꯤꯗ ꯑꯣꯏꯅ ꯂꯣꯏꯅ ꯁꯤꯟꯅꯈ꯭ꯔꯦ ꯉꯁꯤꯗꯤ ꯊꯦꯝꯕꯤꯁꯨ ꯅ꯭ꯌꯨꯇꯟꯒꯤ ꯃꯈꯨꯠꯇꯨ ꯊꯥꯗꯣꯛꯈꯤꯗ꯭ꯔꯦ ꯅ꯭ꯌꯨꯇꯟꯁꯨ ꯊꯦꯝꯕꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯁꯤꯅ ꯅꯨꯡꯉꯥꯏꯅꯕ ꯇꯧꯕꯤꯔꯛꯂꯤ ꯃꯥꯅ ꯍꯥꯏꯕꯗ ꯍꯣꯏ ꯍꯣꯏꯗ ꯍꯥꯏꯗꯨꯅ ꯉꯁꯤꯗꯤ ꯐꯃꯨꯡꯗꯨꯗ ꯊꯦꯝꯕꯤꯅ ꯅ꯭ꯌꯨꯇꯟꯒꯤ ꯃꯊꯥꯗ ꯉꯥꯔꯒ ꯁꯨꯝꯕꯤꯗꯨꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯁꯣꯝꯗꯅ ꯇꯣꯝꯕꯣ ꯃꯆꯟꯕꯨ ꯆꯥꯛ ꯏꯜꯂꯤ ꯑꯁꯦꯁꯦ ꯆꯥꯛꯁꯦ ꯈꯔ ꯆꯥꯁꯤꯜꯂꯨ ꯑꯩꯈꯣꯏ ꯏꯕꯦꯝꯃꯗꯣ ꯀꯩꯁꯨ ꯇꯧꯗꯦꯁꯦ ꯂꯩꯃꯅ ꯁꯤꯔꯝꯗꯥꯏꯁꯤꯗꯅꯦ ꯁꯨꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯤꯒꯤ ꯃꯈꯥꯗꯅꯦ ꯁꯦꯕꯥ ꯇꯧꯔꯒ ꯂꯥꯟꯀꯗꯧꯅꯦ ꯑꯩꯈꯣꯏ ꯁꯤꯗꯣꯏ ꯑꯣꯏꯔꯒ ꯀꯣꯛ ꯁꯤꯈꯤꯕꯁꯨ ꯅꯠꯇꯕ ꯃꯤꯠꯈꯨꯗꯤ ꯃꯃꯤꯠ ꯑꯅꯤꯗꯣ ꯄꯤꯔꯥꯡꯅ ꯊꯨꯝꯍꯠꯂꯤ ꯆꯥꯛꯇꯨ ꯐꯥꯎꯕ ꯃꯕꯨꯛꯇ ꯆꯪꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯁꯤꯕ ꯌꯥꯗ꯭ꯔꯦ ꯍꯤꯡꯅꯤꯡꯂꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯁꯣꯔꯗꯨ ꯆꯥꯎꯅ ꯍꯣꯟꯗꯨꯅ ꯆꯥꯛꯇꯣ ꯅꯝꯗꯨꯅ ꯆꯥꯁꯤꯜꯂꯤ ꯅꯨꯡꯁꯤꯔꯝꯕ ꯃꯆꯥꯒꯤ ꯑꯁꯥꯗꯅꯤ ꯉꯁꯤ ꯐꯥꯎꯕ ꯃꯥꯅ ꯍꯤꯡꯂꯤꯕ ꯅꯣꯡꯃꯇꯁꯨ ꯏꯃꯥ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯕ ꯃꯤꯀꯨꯞꯇꯨꯗ ꯃꯥ ꯁꯤꯔꯕꯁꯨ ꯌꯥꯔꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯃꯇꯝ ꯀꯨꯏꯅ ꯃꯍꯥꯛ ꯃꯆꯥꯒꯤ ꯃꯁꯛ ꯎꯔꯛꯇ꯭ꯔꯕꯗ ꯃꯄꯥꯎꯁꯨ ꯇꯥꯔꯛꯇ꯭ꯔꯕꯗ ꯅꯣꯡꯃꯒꯤ ꯁꯨꯝ ꯁꯨꯝꯖꯤꯜꯂꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯁꯨ ꯍꯧꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯒ ꯅ꯭ꯌꯨꯇꯟꯁꯨ ꯊꯦꯝꯕꯤꯕꯨ ꯐꯖꯅ ꯊꯦꯝꯖꯤꯟꯕꯤ ꯑꯗꯨꯒ ꯃꯥꯒꯤ ꯆꯠꯇꯕ ꯌꯥꯗꯕ ꯊꯕꯛ ꯆꯠꯅꯕ ꯇꯧꯔꯛꯂꯤ ꯊꯦꯝꯕꯤꯅ ꯁꯔ ꯉꯟꯅ ꯍꯜꯂꯛꯎꯀꯣ ꯑꯩ ꯏꯇꯣꯝꯇ ꯂꯩꯕ ꯀꯤꯖꯩ ꯅ꯭ꯌꯨꯇꯟꯁꯨ ꯍꯩ ꯍꯥꯏꯅ ꯅꯣꯛꯃꯤ ꯇꯧꯔꯒ ꯃꯉꯛꯇꯨ ꯅꯣꯝꯃꯛꯂꯤ ꯅ꯭ꯌꯨꯇꯟꯁꯨ ꯊꯦꯝꯕꯤꯅ ꯆꯥꯒꯗꯕ ꯍꯤꯗꯥꯛꯁꯤꯡꯗꯣ ꯑꯃꯃꯝꯇ ꯑꯣꯏꯅ ꯍꯥꯏꯔꯛꯂꯤ ꯑꯔꯤꯄꯤꯄ꯭ꯔꯥꯖꯣꯜ ꯊꯥꯕ ꯇꯦꯕ꯭ꯂꯦꯠꯇꯨ ꯂꯧꯔꯒ ꯌꯦꯡꯂꯤ ꯑꯗꯨꯒ ꯊꯦꯝꯕꯤ ꯁꯥꯎꯅꯤꯡꯅ ꯂꯥꯛꯇꯨꯅ ꯂꯪꯈ꯭ꯔꯦ ꯑꯩ ꯉꯥꯎꯗꯤꯌꯦ ꯁꯤꯒꯨꯝꯕ ꯃꯤ ꯑꯉꯥꯎꯕ ꯗꯤꯄ꯭ꯔꯦꯁꯟ ꯅꯥꯕ ꯃꯤꯅ ꯆꯥꯒꯗꯧꯕ ꯒꯨꯂꯤꯁꯦ ꯑꯩ ꯆꯥꯔꯣꯏ ꯑꯩ ꯉꯥꯎꯁꯨ ꯉꯥꯎꯗꯤꯌꯦ ꯗꯤꯄ꯭ꯔꯦꯁꯟꯁꯨ ꯅꯥꯗꯦ ꯃꯇꯧꯗꯨ ꯎꯕꯗ ꯅ꯭ꯌꯨꯇꯟ ꯊꯦꯝꯕꯤꯕꯨꯁꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯋꯥꯈꯜ ꯆꯣꯏꯔꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯊꯦꯝꯅꯧꯗꯨꯅ ꯍꯥꯏꯔꯛꯂꯤ ꯍꯣꯏꯁꯦ ꯆꯥꯔꯅꯨꯁꯦ ꯊꯦꯝꯕꯤꯁꯨ ꯀꯞꯂꯤ ꯇꯧꯔꯒ ꯁꯔ ꯑꯩ ꯌꯥꯝ ꯀꯤꯖꯩ ꯅꯪ ꯆꯠꯈ꯭ꯔꯅꯣꯕ ꯅ꯭ꯌꯨꯇꯟꯁꯨ ꯃꯥꯒꯤ ꯐꯣꯟꯗ ꯄꯨꯊꯣꯛꯂꯒ ꯏꯔꯒ ꯄꯤꯔꯛꯂꯤ ꯊꯦꯝꯕꯤꯁꯨ ꯂꯧꯔꯒ ꯄꯥꯔꯤ ꯑꯉꯥꯡ ꯑꯩ ꯀꯩꯁꯨ ꯀꯨꯏꯔꯣꯏꯌꯦ ꯊꯕꯛ ꯃꯐꯝ ꯍꯦꯛ ꯌꯧꯕꯒꯅꯦ ꯌꯥꯝ ꯊꯨꯅ ꯂꯥꯛꯇꯣꯏꯅꯦ
ꯐꯖ ꯂꯩꯔꯝꯃꯨꯀꯣ ꯊꯦꯝꯕꯤꯁꯨ ꯍꯔꯥꯎꯖꯅ ꯑꯩ ꯉꯥꯏꯔꯝꯗꯣꯏꯅꯤ ꯊꯨꯅ ꯂꯥꯛꯑꯣꯀꯣ ꯅ꯭ꯌꯨꯇꯟꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯆꯠꯅꯕ ꯇꯧꯔꯛꯂꯤ ꯊꯥꯖꯗꯅ ꯊꯦꯝꯕꯤ ꯆꯪꯁꯤꯜꯂꯛꯂꯒ ꯅ꯭ꯌꯨꯇꯟꯒꯤ ꯈꯖꯥꯏꯗ ꯅꯨꯡꯁꯤꯅ ꯃꯆꯤꯟꯕꯥꯜ ꯃꯆꯥꯗꯨꯅ ꯇꯞꯅ ꯊꯦꯡꯉꯛꯂꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯏꯀꯥꯏꯗꯨꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯅ꯭ꯌꯨꯇꯟꯁꯨ ꯃꯇꯣꯝꯇ ꯅꯣꯛꯂꯛꯂꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯥꯁꯨ ꯅꯣꯛꯃꯤ ꯇꯧꯔꯒ ꯊꯕꯛ ꯆꯠꯈ꯭ꯔꯦ ꯊꯦꯝꯕꯤ ꯕꯥꯜꯀꯅꯤꯗ ꯂꯦꯞꯂꯒ ꯅ꯭ꯌꯨꯇꯟ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯈꯨꯠꯀꯁꯨ ꯍꯥꯏꯖꯔꯤ ꯅ꯭ꯌꯨꯇꯟꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯌꯦꯡꯂꯗꯨꯅ ꯒꯥꯔꯤꯗꯨ ꯊꯧꯈ꯭ꯔꯦ ꯊꯦꯝꯕꯤ ꯃꯁꯥꯗꯣ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯃꯨꯛ ꯋꯥꯈꯜ ꯀꯌꯥ ꯑꯃꯁꯨ ꯃꯑꯣꯡ ꯈꯜꯂꯤ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯗ꯭ꯔꯗꯨꯅ ꯃꯄꯨꯇꯣ ꯃꯊꯛ ꯑꯣꯜꯂꯛꯂꯤ ꯋꯥꯁꯔꯨꯝꯗ ꯆꯪꯁꯤꯜꯂꯒ ꯃꯥ ꯑꯣꯊꯣꯛꯂꯤ ꯃꯆꯤꯟꯗꯨ ꯇꯦꯡꯅ ꯃꯤꯡꯁꯦꯜꯗꯨꯗ ꯌꯦꯡꯉꯛꯂꯤ ꯑꯩꯅ ꯈꯜꯂꯤꯕꯁꯤꯕꯨ ꯑꯆꯨꯝꯕ ꯑꯣꯏꯔꯤꯕ꯭ꯔꯥ ꯃꯁꯥꯗ ꯋꯥꯍꯪ ꯀꯌꯥ ꯑꯃꯁꯨ ꯃꯇꯣꯝꯇ ꯍꯪꯉꯛꯂꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯆꯨꯝꯃꯦ ꯑꯩꯒꯤ ꯊꯥꯒꯤ ꯍꯟꯗꯛꯁꯨ ꯂꯥꯛꯇꯦꯀꯣ ꯑꯗꯨꯅ ꯑꯩ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯂꯒ ꯇꯍꯥ ꯑꯃꯨꯛ ꯆꯦꯟꯊꯣꯔꯛꯂꯤ ꯖꯦꯝꯁꯁꯨ ꯂꯥꯛꯇꯨꯅ ꯂꯩꯔꯝꯂꯤ ꯊꯦꯝꯕꯤ ꯎꯕꯗ ꯗꯥꯔꯂꯤꯡ ꯒꯨꯗ ꯃꯣꯔꯅꯤꯡ ꯊꯦꯝꯕꯤꯗꯣ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯛꯂꯤ ꯉꯁꯤꯁꯨ ꯅꯪ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯖꯦꯝꯁꯁꯨ ꯅꯣꯛꯈꯤ ꯇꯧꯔꯒ ꯄꯪꯉꯤꯕ ꯅꯅꯥꯗꯣ ꯊꯣꯛꯇꯕ ꯇꯥꯡꯒꯨꯝꯁꯨ ꯌꯦꯡꯍꯟꯁꯤ ꯍꯥꯏꯕ꯭ꯔꯣ ꯃꯨꯊꯤꯁꯨ ꯊꯦꯝꯕꯤꯗ ꯌꯦꯡꯂꯒ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯛꯂꯤ ꯑꯗꯨꯕꯨ ꯊꯦꯝꯕꯤ ꯇꯥꯗ꯭ꯔꯕꯁꯨ ꯃꯆꯤꯟ ꯂꯦꯡꯕꯗꯨꯗ ꯃꯉꯣꯟꯗꯅꯤ ꯍꯥꯏꯕꯗꯤ ꯈꯪꯂꯤ ꯃꯗꯨ ꯎꯕꯗ ꯊꯦꯝꯕꯤ ꯁꯥꯎꯅꯤꯡꯅ ꯂꯩꯊꯣꯛꯂꯒ ꯆꯠꯂꯤ ꯃꯣꯏꯅ ꯉꯥꯡꯂꯤ ꯁꯛꯂꯤꯕ ꯃꯌꯥꯝꯗꯨꯁꯨ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ ꯑꯗꯨꯃꯛ ꯊꯣꯛꯈꯤꯔꯝꯃꯤ ꯔꯣꯖꯤꯅ ꯀꯩꯅꯣ ꯁꯤꯅꯃꯣ ꯄꯥꯎ ꯇꯝꯗ꯭ꯔꯤꯖꯥꯠꯂꯣ ꯑꯆꯧ ꯅꯣꯛꯂꯒ ꯇꯝꯖꯁꯅꯨ ꯑꯉꯥꯎꯕꯤꯅ ꯇꯝꯕ ꯋꯥꯕꯨ ꯀꯅꯥꯅ ꯇꯥꯕꯤꯗꯣꯏꯅꯣ ꯃꯨꯊꯤꯁꯨ ꯊꯦꯝꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯇꯨꯃꯤꯟꯅ ꯂꯥꯛꯂꯤ ꯃꯥꯁꯨ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯤꯅꯥꯏ ꯍꯥꯏꯕꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯨꯕꯅ ꯍꯥꯏꯅꯤꯡꯕ ꯉꯥꯡꯅꯤꯡꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯐꯥꯖꯤꯟꯈ꯭ꯔꯦ ꯊꯦꯝꯕꯤꯁꯨ ꯑꯗꯨꯋꯥꯏꯒꯤ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯐꯥꯔꯃꯥꯁꯤ ꯈꯔ ꯆꯥꯎꯕ ꯅꯔꯁꯀ ꯂꯩꯕ ꯑꯃꯗ ꯆꯪꯂꯤ ꯅꯔꯁ ꯅꯨꯄꯤꯗꯨꯅ ꯀꯩ ꯂꯧꯒꯦ ꯍꯥꯏꯕꯅꯣ ꯏꯕꯦꯝꯃ ꯊꯦꯝꯕꯤꯁꯨ ꯑꯉꯥꯡꯅꯒ ꯑꯣꯏꯔꯦ ꯀꯔꯝꯅ ꯍꯥꯏꯁꯤꯒꯦ ꯈꯟꯕꯗ ꯃꯥ ꯉꯥꯛ ꯆꯃꯝꯅꯅ ꯇꯨꯃꯤꯟꯅ ꯂꯩ ꯏꯀꯥꯏꯗꯨꯅ ꯅꯨꯄꯤꯗꯨꯅ ꯏꯕꯦꯝꯃ ꯀꯩ ꯂꯧꯗꯣꯏꯅꯣ ꯅꯪꯕꯣ ꯊꯦꯝꯕꯤꯅ ꯇꯞꯅ ꯍꯥꯏꯔꯛꯂꯤ ꯏꯅꯦ ꯄ꯭ꯔꯦꯒꯅꯦꯟꯁꯤ ꯇꯦꯁ ꯇꯧꯕ ꯌꯥꯒꯗ꯭ꯔꯣ ꯅꯨꯄꯤꯗꯨꯁꯨ ꯃꯃꯥꯏꯗ ꯇꯨꯡ ꯑꯣꯜꯂꯒ ꯊꯕꯛ ꯇꯧꯅ ꯍꯥꯏꯔꯛꯂꯤ ꯍꯣꯏ ꯌꯥꯅꯤ ꯃꯅꯨꯡꯗ ꯆꯪꯉꯣ ꯏꯕꯦꯝꯃ ꯉꯥꯡꯂꯤꯕꯗꯨ ꯇꯥꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯊꯣꯛꯄ ꯂꯦꯞꯂꯒ ꯂꯩꯔꯤ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛꯀꯁꯨ ꯏꯕꯦꯝꯃ ꯃꯅꯨꯡꯗ ꯆꯪꯉꯛꯑꯣ ꯑꯃꯨꯛꯁꯨ ꯃꯆꯤꯟꯗꯨꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯀꯔꯤ ꯑꯉꯥꯡꯅꯣ ꯁꯤꯕꯣ ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯑꯩꯈꯣꯏ ꯁꯥꯏꯒꯤ ꯃꯤꯁꯨ ꯃꯥꯟꯗꯦ ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯦ ꯊꯦꯝꯕꯤꯅ ꯇꯞꯅ ꯈꯨꯝꯃꯛꯂꯤ ꯏꯅꯦ ꯑꯩ ꯅꯥꯁꯦ ꯇꯥꯗꯤꯌꯦ ꯑꯗꯨꯅꯅꯦ ꯏꯅꯦꯅ ꯍꯥꯏꯕꯗꯣ ꯑꯩ ꯀꯩꯝꯇ ꯇꯥꯗꯤꯌꯦ ꯅꯨꯄꯤꯁꯨ ꯍꯧꯖꯤꯛꯇ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯕꯣꯏ ꯑꯃꯒ ꯀꯣꯂꯣꯝ ꯑꯃꯒ ꯇꯧꯔꯒ ꯄꯤꯔꯛꯂꯤ ꯍꯣꯏ ꯑꯩꯗꯤ ꯈꯪꯂꯨꯗ꯭ꯔꯦ ꯆꯪꯉꯛꯑꯣ ꯃꯅꯨꯡꯗ ꯊꯦꯝꯕꯤꯁꯨ ꯃꯅꯨꯡꯗ ꯆꯪꯂꯒ ꯇꯦꯁ ꯇꯧꯗꯨꯅ ꯌꯦꯡꯂꯤ ꯅꯔꯁ ꯅꯨꯄꯤꯗꯨꯅ ꯃꯈꯨꯠꯇꯨ ꯇꯤꯡꯊꯣꯛꯂꯒ ꯍꯔꯥꯎꯅ ꯍꯥꯏꯔꯛꯂꯤ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟꯁ ꯅꯨꯄꯤꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯅ ꯊꯦꯝꯕꯤꯁꯨ ꯈꯔ ꯃꯈꯩꯗꯤ ꯈꯪꯂꯝꯃꯤ ꯑꯗꯨꯒ ꯚꯦꯂꯣꯁꯤꯇꯤꯗ ꯂꯧꯔꯒ ꯑꯃꯨꯛꯁꯨ ꯌꯦꯡꯂꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯂꯛꯄ ꯑꯣꯏꯕꯅ ꯐꯅ ꯇꯥꯛꯅꯔꯨꯗ꯭ꯔꯒꯁꯨ ꯃꯁꯥꯅ ꯀꯟꯁꯦꯞ ꯑꯣꯏꯔꯦ ꯍꯥꯏꯕ ꯑꯗꯨꯝ ꯈꯪꯖꯩ ꯍꯔꯥꯎꯅ ꯃꯈꯨꯠꯇ ꯄꯥꯏꯔꯛꯄ ꯂꯨꯄꯥ 200ꯗꯣ ꯂꯣꯏꯅ ꯄꯤꯔꯝꯂꯒ ꯆꯦꯟꯈ꯭ꯔꯦ ꯅꯨꯄꯤꯗꯨꯅ ꯍꯩ ꯉꯥꯏꯈꯣꯅꯦ ꯏꯕꯦꯝꯃ ꯄꯩꯁꯥ ꯍꯟꯗ ꯋꯥꯠꯂꯤꯌꯦ ꯍꯩꯃ ꯆꯦꯟꯒꯅꯨꯅꯦ ꯏꯕꯦꯝꯃ ꯇꯞꯅ ꯆꯠꯂꯨꯅꯦ ꯅꯪꯕꯣ ꯁꯣꯝꯗ ꯃꯨꯊꯤ ꯎꯕꯗ ꯊꯦꯝꯕꯤꯗꯣ ꯁꯣꯔꯗꯣ ꯊꯕꯦꯠ ꯍꯣꯜꯂꯒ ꯃꯨꯊꯤ ꯑꯩ ꯃꯃꯥ ꯑꯣꯏꯔꯅꯤꯌꯦ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯨꯊꯤ ꯃꯃꯤꯠꯇꯣ ꯂꯥꯎꯊꯣꯔꯛꯂꯤ ꯋꯥꯍꯩ ꯑꯃ ꯍꯥꯏꯕ ꯅꯪꯗꯦ ꯊꯦꯝꯕꯤꯗꯣ ꯆꯦꯟꯈꯤꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯀꯧꯔꯤ ꯏꯇꯩꯃ ꯅꯠꯇꯦ ꯏꯇꯩꯃ ꯃꯗꯨ ꯄꯨꯝꯅꯃꯛ ꯊꯦꯝꯕꯤ ꯇꯥꯈꯤꯗ꯭ꯔꯦ ꯏꯃꯨꯡꯗ ꯆꯪꯂꯒ ꯍꯔꯥꯎꯅ ꯊꯑꯣꯏꯅ ꯂꯥꯎꯗꯨꯅ ꯂꯩꯔꯤ ꯑꯆꯧꯍꯩꯁꯨ ꯇꯤꯉꯛ ꯌꯦꯡꯉꯛꯂꯤ ꯊꯦꯝꯕꯤꯁꯨ ꯃꯁꯥꯗꯣ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯑꯁꯤꯅ ꯀꯔꯤꯁꯨ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯄꯥꯎꯗꯨꯅ ꯇꯝꯖꯔꯛꯂꯤ ꯑꯩ ꯉꯁꯤꯗꯤ ꯃꯃꯥ ꯑꯣꯏꯗꯧꯔꯦ ꯑꯩ ꯃꯃꯥ ꯑꯣꯏꯔꯅꯤꯌꯦ ꯑꯩꯒꯤ ꯋꯥꯁꯔꯅꯁꯨ ꯇꯥꯕꯤꯔꯅꯤ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯅꯤꯌꯦ ꯑꯩ ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯦ ꯅꯨꯡꯉꯥꯏꯕꯒꯤ ꯄꯟꯈ ꯂꯩꯇ꯭ꯔꯦ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯍꯔꯥꯎꯅ ꯂꯩꯕꯗꯨ ꯎꯔꯒ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯆꯦꯟꯕ ꯉꯝꯗ꯭ꯔꯕ ꯁꯥꯁꯤꯡꯗꯨꯗꯤ ꯃꯕꯨꯛ ꯂꯥꯝꯂꯕ ꯁꯥꯍꯤꯡ ꯆꯥꯕ ꯅꯣꯡꯁꯥꯒꯨꯝ
ꯃꯃꯤꯠ ꯃꯅꯥꯗꯣ ꯆꯞ ꯌꯨꯡꯅ ꯌꯦꯡꯂꯒ ꯆꯥꯗꯨꯒꯤ ꯌꯦꯡꯉꯛꯂꯤ ꯊꯦꯝꯕꯤꯁꯨ ꯃꯈꯨꯠꯇ ꯚꯦꯂꯣꯁꯤꯇꯤꯗꯨ ꯄꯥꯏꯔꯒ ꯌꯦꯡꯗꯨꯅ ꯆꯠꯂꯤ ꯔꯣꯖꯤꯅ ꯆꯪꯁꯤꯜꯂꯒ ꯀꯩꯅꯣ ꯅꯪꯅ ꯄꯥꯏꯔꯛꯏꯗꯣ ꯄꯤꯔꯣ ꯁꯤꯗ ꯊꯦꯝꯕꯤꯁꯨ ꯃꯈꯨꯠꯇꯣ ꯇꯨꯡꯗ ꯂꯣꯠꯂꯒ ꯀꯩꯅꯣ ꯔꯣꯖꯤꯅ ꯃꯈꯨꯠꯇꯨꯅ ꯄꯤꯔꯛꯑꯣ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯛꯂꯤ ꯃꯗꯨ ꯎꯕꯗ ꯏꯟꯊꯣꯛꯂꯒ ꯍꯥꯏꯔꯛꯂꯤ ꯅꯪꯅ ꯄꯤꯌꯨ ꯍꯥꯏꯔꯒ ꯑꯩꯅ ꯄꯤꯒꯗ꯭ꯔꯣ ꯀꯩ ꯃꯔꯝꯒꯤꯅꯣ ꯃꯁꯤ ꯑꯩꯅ ꯍꯦꯛꯇ ꯄꯤꯗꯣꯏꯕ ꯅꯪꯒꯤ ꯅꯊꯧ ꯀꯩ ꯂꯩꯒꯦ ꯔꯣꯖꯤꯁꯨ ꯃꯨꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯛꯂꯤ ꯊꯦꯝꯕꯤꯁꯨ ꯃꯈ꯭ꯌꯥꯗꯨ ꯆꯤꯛꯂꯒ ꯔꯣꯖꯤꯒ ꯅꯞꯅꯔꯛꯂꯤ ꯊꯦꯝꯕꯤꯅ ꯔꯣꯖꯤꯒꯤ ꯃꯁꯝꯗꯣ ꯂꯥꯛꯇꯅ ꯆꯤꯡꯂꯒ ꯅꯝꯁꯤꯟꯈ꯭ꯔꯦ ꯑꯆꯧ ꯑꯃꯗꯤ ꯖꯦꯝꯁꯁꯨ ꯌꯥꯎꯅ ꯆꯪꯁꯤꯜꯂꯛꯂꯒ ꯊꯦꯝꯕꯤꯕꯨ ꯆꯤꯡꯊꯣꯛꯂꯤ ꯑꯗꯨꯒ ꯚꯦꯂꯣꯁꯤꯇꯤꯗꯨꯅ ꯃꯣꯏꯅ ꯃꯨꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯛꯂꯤ ꯃꯨꯊꯤꯁꯨ ꯆꯪꯁꯤꯜꯂꯛꯂꯒ ꯀꯩꯅꯣ ꯅꯣꯏ ꯇꯧꯔꯤꯁꯦ ꯊꯥꯗꯣꯛ ꯏꯇꯩꯃꯗ ꯁꯣꯛꯄ ꯌꯥꯔꯣꯏ ꯊꯥꯗꯣꯛꯁꯦ ꯖꯦꯝꯁꯅ ꯃꯨꯊꯤꯒꯤ ꯃꯉꯛꯇꯨ ꯆꯞꯂꯤ ꯑꯗꯨꯒ ꯃꯄꯥꯟꯗ ꯆꯤꯡꯊꯣꯛꯈ꯭ರೆ ꯊꯦꯝꯕꯤꯁꯨ ꯃꯨꯊꯤꯕꯨ ꯀꯧꯔꯒ ꯂꯥꯎꯔꯛꯂꯤ ꯃꯨꯊꯤ ꯃꯣꯏꯕꯨ ꯑꯝꯇ ꯈꯥꯝꯃꯣ ꯃꯨꯊꯤ ꯅꯪ ꯆꯠꯈꯤꯅꯨ ꯃꯨꯊꯤ ꯖꯦꯝꯁꯅ ꯁꯤ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ ꯍꯥꯏꯔꯒ ꯊꯣꯡꯗꯨ ꯈꯝ ꯂꯥꯎꯅ ꯂꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯊꯦꯝꯕꯤꯗ ꯑꯣꯟꯁꯤꯜꯂꯛꯂꯤ ꯃꯌꯥꯝꯗꯨꯅꯁꯨ ꯃꯨꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯛꯂꯤ ꯊꯦꯝꯕꯤꯁꯨ ꯃꯥꯅ ꯉꯝꯅꯕ ꯎꯄꯥꯏ ꯊꯤꯔꯛꯂꯤ ꯑꯗꯨꯒ ꯃꯌꯥꯗꯨꯗ ꯑꯣꯝꯁꯤꯜꯂꯤ ꯉꯥꯛꯇꯨꯗ ꯃꯁꯥꯗ ꯍꯪꯒꯣꯏꯕ ꯇꯨꯀꯠꯆꯕ ꯀꯩꯗꯧꯕꯁꯨ ꯑꯃꯠꯇ ꯐꯥꯎꯈꯤꯗ꯭ꯔꯦ ꯉꯝꯅꯕ ꯊꯦꯡꯅꯔꯛꯂꯤ ꯔꯣꯖꯤꯅ ꯃꯉꯛ ꯁꯝꯗꯨ ꯄꯥꯏꯔꯒ ꯑꯣꯊꯣꯔꯣ ꯃꯗꯨꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯅꯤ ꯖꯦꯝꯁꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩ ꯁꯤꯗ ꯄꯤꯊꯣꯔꯛꯑꯣ ꯊꯦꯝꯕꯤꯁꯨ ꯄꯤꯔꯣꯏ ꯍꯥꯏꯅ ꯃꯉꯛꯇꯨ ꯅꯣꯝꯂꯤ ꯑꯃꯨꯛꯁꯨ ꯆꯩꯅꯕ ꯍꯣꯠꯅꯔꯛꯂꯤ ꯃꯗꯨꯗ ꯔꯣꯖꯤꯅ ꯃꯁꯥꯗꯨ ꯀꯣꯟꯁꯤꯜꯂꯒ ꯐꯥꯖꯤꯟꯈ꯭ꯔꯦ ꯑꯃꯅ ꯃꯈꯣꯡ ꯃꯈꯨꯠ ꯐꯥꯖꯤꯟꯗꯨꯅ ꯂꯩ ꯃꯌꯥꯗꯒꯤ ꯑꯣꯊꯣꯔꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯛꯂꯤ ꯖꯦꯝꯁꯅ ꯊꯦꯝꯕꯤꯒꯤ ꯃꯕꯨꯛꯇꯨꯗ ꯁꯨꯔꯛꯂꯤ ꯊꯦꯝꯕꯤꯁꯨ ꯁꯣꯔꯗꯨ ꯊꯤꯡꯕꯣꯏ ꯀꯩꯕꯣꯏ ꯕꯨꯛ ꯇꯧꯔꯒ ꯑꯣꯊꯣꯔꯛꯂꯤ ꯃꯗꯨ ꯖꯦꯝꯁꯅ ꯂꯧꯁꯤꯜꯂꯒ ꯊꯝꯈ꯭ꯔꯦ ꯊꯦꯝꯕꯤ ꯃꯁꯥꯗꯨ ꯆꯩꯅꯥ ꯀꯟꯅ ꯈꯥꯡꯂꯤ ꯔꯣꯖꯤꯅ ꯀꯗꯥꯏꯅꯣ ꯍꯨꯟꯗꯣꯛꯅꯕ ꯇꯧꯁꯤ ꯑꯆꯧꯅ ꯃꯃꯤ ꯐꯥꯎꯕꯅꯦ ꯇꯥꯍꯟꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯑꯉꯥꯡꯁꯤꯁꯨ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯁꯤ ꯊꯦꯝꯕꯤꯁꯨ ꯆꯩꯅꯥꯗꯨꯅ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯔꯒ ꯌꯦꯡꯉꯛꯂꯤ ꯃꯌꯥꯝꯗꯨꯅ ꯃꯥꯒꯤ ꯃꯕꯨꯛꯇꯨꯗ ꯃꯤꯠꯌꯦꯡ ꯇꯧꯔꯛꯄ ꯎꯕꯗ ꯄꯥꯈꯠꯅ ꯐꯤꯗꯨꯅ ꯈꯨꯝꯖꯤꯜꯂꯤ ꯑꯗꯨꯒ ꯍꯧꯒꯠꯂꯒ ꯆꯦꯟꯅꯕ ꯇꯧꯔꯛꯂꯤ ꯑꯆꯧꯅ ꯃꯈꯨꯠꯇꯨ ꯇꯥꯞ ꯐꯥꯔꯛꯂꯤ ꯊꯥꯗꯣꯛꯁꯦ ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ ꯅꯣꯏꯗꯤ ꯃꯤ ꯅꯠꯇꯦ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯔꯒ ꯃꯤꯒꯤ ꯑꯋꯥꯕꯁꯨ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯈꯪꯗꯕ ꯑꯩꯕꯨ ꯀꯔꯤꯒꯤ ꯐꯥꯔꯤꯕꯅꯣ ꯖꯦꯝꯁ ꯍꯣꯏ ꯃꯌꯥꯝꯅ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯣꯛ ꯇꯧꯅꯕ ꯀꯟꯅ ꯍꯣꯠꯅꯔꯛꯂꯤ ꯃꯗꯨ ꯎꯕꯗ ꯊꯦꯝꯕꯤꯅ ꯍꯥꯏꯔꯛꯂꯤ ꯁꯥꯔ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ ꯃꯣꯏꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯆꯥꯕꯁꯨ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯤꯌꯦ ꯀꯧꯖꯔꯤꯕ ꯂꯥꯎꯖꯔꯤꯕ ꯃꯌꯥꯝꯗꯨ ꯑꯔꯦꯝꯕꯗ ꯂꯣꯏꯅ ꯇꯥꯈꯤꯔꯝꯃꯤ ꯃꯥꯒꯤ ꯋꯥ ꯀꯅꯥꯅꯁꯨ ꯇꯥꯕꯤꯗ꯭ꯔꯦ ꯀꯞꯆꯩ ꯂꯥꯎꯖꯔꯤ ꯃꯥꯕꯨ ꯀꯟꯅꯕ ꯐꯠꯇ꯭ꯔꯕ ꯃꯣꯏꯅ ꯃꯕꯨꯛꯇꯨ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯣꯛ ꯇꯧꯅꯕ ꯑꯉꯥꯡꯗꯨ ꯊꯨꯒꯥꯏꯅꯕ ꯀꯟꯅ ꯍꯣꯠꯅꯔꯛꯂꯤ ꯇꯥꯂꯛꯇꯨꯗ ꯊꯣꯡꯗꯨ ꯒꯝ ꯂꯥꯎꯅ ꯊꯤꯜꯂꯛꯂꯤ ꯔꯣꯖꯤ ꯄꯨꯄꯨ ꯀꯅꯥ ꯂꯩꯒꯦ ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯗꯣꯛꯎꯁꯦ ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯃꯌꯥꯝꯗꯨꯁꯨ ꯃꯃꯤꯠ ꯃꯅꯥ ꯌꯨꯡꯈ꯭ꯔꯦ ꯖꯦꯝꯁꯇꯤ ꯀꯗꯣꯝꯗ ꯂꯣꯠꯈꯤꯕꯅꯣꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯌꯥꯝ ꯊꯨꯅ ꯃꯥꯡꯈꯤ ꯑꯆꯧ ꯄꯥꯈꯠꯅ ꯄ꯭ꯔꯞ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯔꯣꯖꯤꯅ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯂꯤ ꯅ꯭ꯌꯨꯇꯟ ꯄꯥꯈꯠꯅ ꯃꯃꯤꯠ ꯃꯅꯥ ꯌꯨꯡꯈꯩ ꯆꯤꯟꯁꯤꯜꯂꯛꯂꯒ ꯃꯥ ꯀꯥꯏ ꯂꯩꯒꯦ ꯃꯥ ꯀꯩꯗꯧꯔꯒꯦ ꯔꯣꯖꯤ ꯇꯨꯡꯗ ꯃꯨꯊꯤ ꯂꯩꯔꯤꯗꯣ ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯉꯛꯂꯤ ꯑꯁꯦꯡꯕ ꯍꯥꯏꯈ꯭ꯔꯕ꯭ꯔꯥ ꯈꯟꯗꯨꯅ ꯅ꯭ꯌꯨꯇꯟꯅ ꯃꯥ ꯀꯥꯏ ꯂꯩꯒꯦ ꯀꯩꯁꯨ ꯇꯧꯗ꯭ꯔꯣ ꯊꯦꯝꯕꯤꯗꯨ ꯀꯩꯅꯣꯝ ꯇꯧꯍꯧꯔꯦ ꯍꯥꯏꯗꯨꯅ ꯃꯨꯊꯤꯅ ꯇꯝꯂꯨꯕꯅꯤ ꯃꯔꯝꯁꯤꯅ ꯊꯤꯔꯛꯂꯤꯕꯅꯤ ꯃꯨꯊꯤ ꯁꯥꯎꯅꯤꯡꯅ ꯔꯣꯖꯤꯕꯨ ꯏꯟꯊꯣꯛꯂꯒ ꯃꯥꯁꯨ ꯃꯅꯨꯡꯗ ꯆꯪꯉꯛꯂꯤ ꯊꯦꯝꯕꯤ ꯁꯣꯐꯥꯗꯨꯗ ꯇꯨꯃꯤꯟꯅ ꯇꯥꯁꯤꯜꯂꯒ ꯂꯩꯔꯝꯂꯤ ꯅ꯭ꯌꯨꯇꯟ ꯆꯪꯁꯤꯜꯂꯛꯂꯒ ꯑꯉꯥꯡ ꯀꯩꯗꯧꯔꯒꯦꯁꯦ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯅꯪꯕꯣ ꯊꯦꯝꯕꯤ ꯃꯃꯤꯠ ꯑꯅꯤꯗꯣ ꯄꯤꯇꯅ ꯊꯜꯂꯒ ꯌꯦꯡꯉꯛꯂꯤ ꯃꯗꯨ ꯎꯕꯗ ꯅ꯭ꯌꯨꯇꯟꯅ ꯊꯦꯝꯕꯤꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ ꯊꯦꯝꯕꯤ ꯍꯧꯖꯤꯛꯇ ꯃꯥꯒꯤ ꯄꯥꯡꯒꯜ ꯅ꯭ꯌꯨꯇꯟꯅ ꯍꯥꯞꯄꯤꯔꯕꯒꯨം ꯇꯧꯔꯛꯂꯤ ꯁꯥꯔ ꯑꯩ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯦ ꯅ꯭ꯌꯨꯇꯟ ꯉꯛꯅ ꯃꯃꯤꯠꯇꯣ ꯂꯥꯎꯊꯣꯔꯛꯂꯒ ꯍꯥ ꯑꯁꯦꯡꯕꯅꯦ ꯁꯥꯔ ꯃꯣꯏꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯇꯝꯃꯛꯂꯤ ꯔꯣꯖꯤꯅ ꯃꯊꯕꯥꯛ ꯐꯨꯔꯒ ꯏꯅꯝꯃ ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯩꯕꯁꯦ ꯏꯅꯝꯃꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯌꯦꯠꯄ ꯑꯣꯏꯔꯒꯦ ꯑꯩ ꯉꯁꯤꯃꯛ ꯌꯨꯝꯁꯦ ꯊꯥꯗꯣꯛꯑꯒ ꯆꯠꯂꯣ ꯍꯥꯏꯔꯁꯨ ꯆꯠꯈꯤꯒꯦ ꯁꯤ ꯍꯥꯏꯔꯒ ꯀꯞꯁꯤꯟꯅꯩ ꯅ꯭ꯌꯨꯇꯟꯁꯨ ꯒ꯭ꯌꯥꯟ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯦ ꯊꯦꯝꯕꯤꯁꯨ ꯀꯞꯄ ꯂꯦꯞꯇꯦ ꯔꯣꯖꯤꯁꯨ ꯀꯞꯁꯤꯟ ꯂꯥꯎꯁꯤꯟꯅꯗꯨꯅ ꯂꯩꯔꯤ ꯁꯥꯔ ꯃꯣꯏꯕꯨ ꯇꯥꯟꯊꯣꯛꯈ꯭ꯔꯣ ꯅ꯭ꯌꯨꯇꯟ ꯊꯦꯝꯕꯤꯗ ꯑꯣꯟꯁꯤꯟꯗ꯭ꯔꯦ ꯔꯣꯖꯤꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯂꯤ ꯌꯥꯔꯦ ꯁꯤꯆꯟ ꯅꯅꯝꯃꯅ ꯍꯥꯏꯕꯨ ꯃꯥꯒꯤ ꯋꯥꯈꯜ ꯌꯥꯗꯦ ꯍꯥꯏꯕ ꯅꯪ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯃꯁꯥꯒꯤꯅꯦ ꯅ꯭ꯌꯨꯇꯟꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯟꯗ
ꯃꯥꯒꯤ ꯋꯥ ꯇꯥꯕꯤꯗ꯭ꯔꯦ ꯈꯜꯂꯨꯕꯗ ꯊꯦꯝꯕꯤ ꯍꯦꯟꯅ ꯊꯃꯣꯏ ꯀꯥꯏꯔꯦ꯫ ꯔꯣꯖꯤꯅ ꯀꯞꯂꯒ ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯩꯔꯛꯏꯁꯦ ꯀꯅꯥꯒꯤ ꯃꯥꯡꯅꯕ ꯇꯧꯕ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤ, ꯇꯧꯁꯨ ꯇꯧꯔꯣꯏ꯫ ꯅ꯭ꯌꯨꯇꯟꯅ ꯌꯥꯔꯁꯦ, ꯑꯩꯅ ꯅꯃꯁꯨ ꯄꯨꯁꯤꯟꯈ꯭ꯔꯒꯦ꯫ ꯊꯦꯝꯕꯤ ꯃꯃꯤꯠꯇꯣ ꯄꯦꯟꯗꯅ ꯃꯤꯠꯌꯦꯡꯗꯨꯗ ꯑꯗꯨꯃꯛ ꯔꯣꯖꯤꯗ ꯌꯦꯡꯉꯛꯂꯤ꯫ ꯅ꯭ꯌꯨꯇꯟꯅ ꯊꯦꯝꯕꯤꯕꯨ ꯃꯈꯨꯠ ꯇꯞꯅ ꯄꯥꯏꯔꯒ ꯀꯩꯒꯤ ꯀꯤꯔꯤꯅꯣ? ꯑꯩ ꯂꯩꯔꯤꯁꯤꯗꯤ꯫ ꯑꯩ ꯂꯩꯔꯤꯉꯩ ꯅꯪꯒꯤ ꯅꯇꯨ ꯅꯥꯝꯃ ꯁꯣꯛꯄ ꯌꯥꯔꯣꯏ꯫ ꯊꯦꯝꯕꯤꯁꯨ ꯀꯩꯝꯇ ꯈꯨꯝꯗ꯭ꯔꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ꯫ ꯑꯆꯧ ꯊꯣꯔꯛꯂꯒ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯔꯒ ꯍꯩꯃꯥ ꯊꯣꯏꯕ, ꯅꯪ ꯍꯜꯂꯛꯑꯕꯣ? ꯄꯨꯄꯨ, ꯃꯨꯊꯤꯅ ꯀꯩꯅꯣꯝ ꯇꯧꯍꯧꯔꯦꯅ ꯀꯧꯕ ꯂꯥꯛꯇꯅ ꯑꯩ ꯑꯗꯨꯝ ꯂꯥꯛꯑꯕꯅꯦ꯫ ꯑꯆꯧꯗꯣ ꯁꯥꯎꯅꯤꯡꯅ ꯃꯨꯊꯤꯗ ꯌꯦꯡꯉꯛꯂꯤ꯫ ꯃꯨꯊꯤꯁꯨ ꯀꯤꯔꯞꯅ ꯂꯨꯞꯊꯔꯒ ꯂꯩ꯫ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯛꯂꯤ, ꯊꯕꯛ ꯑꯃ ꯇꯧꯕꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯔꯛ ꯆꯍꯤꯡꯅꯔꯒ ꯇꯧꯔꯗꯤꯅꯦ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯃꯦꯟꯇꯦꯜ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯊꯝꯅꯕ ꯇꯧꯁꯤ ꯍꯥꯏꯔꯦꯗꯅ꯫ ꯑꯩꯁꯨ ꯍꯌꯦꯡꯗꯤ ꯆꯠꯇꯣꯏꯅꯤꯅ ꯍꯜꯂꯛꯑꯒ ꯊꯝꯃꯁꯤ꯫ ꯃꯥꯁꯨ ꯄꯨꯕꯤꯁꯤꯔꯅ ꯈꯜꯂꯤꯕ꯫ ꯍꯩ, ꯅꯠꯇꯦ, ꯀꯥꯏꯗꯩ ꯑꯗ ꯄꯨꯔꯒ ꯑꯃꯨꯛ ꯐꯤꯕꯝ ꯇꯥꯔꯣꯏꯀꯣ꯫ ꯅ꯭ꯌꯨꯇꯟꯅ ꯊꯦꯝꯕꯤꯔꯣꯟ ꯁꯤꯜꯂꯒ ꯃꯥꯒꯤ ꯐꯣꯟꯗꯣ ꯂꯧꯊꯣꯛꯂꯒ ꯏꯔꯛꯂꯤ꯫ ꯑꯩ ꯍꯌꯦꯡꯗꯤ ꯁꯤꯁꯤꯄꯨꯔꯗ ꯆꯠꯄ ꯇꯥꯔꯦ꯫ ꯅꯪ ꯐꯖꯅ ꯄꯨꯄꯨ ꯈꯣꯏ, ꯔꯣꯖꯤ ꯍꯣꯏ, ꯃꯨꯊꯤ ꯍꯣꯏꯒ ꯂꯩꯔꯝꯃꯨꯀꯣ꯫ ꯊꯦꯝꯕꯤ ꯃꯗꯨ ꯄꯥꯔꯒ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ ꯃꯉꯛꯇꯨ ꯍꯥꯏꯔꯛꯂꯤ, ꯁꯥꯔ, ꯑꯩꯁꯨ ꯂꯥꯛꯀꯦ꯫ ꯀꯔꯤꯒꯤ ꯑꯩꯕꯨ ꯆꯍꯤꯡ ꯆꯥꯕ ꯃꯔꯛꯁꯤꯗ ꯊꯝꯕꯤꯔꯝꯗꯣꯏꯅꯣ? ꯑꯩꯁꯨ ꯂꯥꯛꯀꯦ꯫ ꯅ꯭ꯌꯨꯇꯟꯅ ꯑꯆꯧꯈꯣꯏ ꯂꯩꯕꯗꯨꯗ ꯈꯔꯁꯨ ꯏꯀꯥꯏꯕ ꯐꯥꯎꯔꯛꯂꯤ꯫ ꯃꯔꯝꯗꯤ ꯊꯦꯝꯕꯤꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨꯁꯨ ꯑꯣꯏꯅꯔꯛꯏꯅꯤ ꯏꯔꯥꯡꯅꯤ ꯈꯟꯗꯨꯅ꯫ ꯊꯦꯝꯕꯤꯅ ꯀꯞꯂꯒ ꯍꯥꯏꯔꯛꯂꯤ, ꯁꯥꯔ, ꯑꯩꯕꯨ ꯊꯥꯗꯣꯛꯑꯒ ꯆꯠꯀꯦ ꯈꯟꯒꯅꯨ꯫ ꯑꯩ ꯂꯩꯍꯧꯕ ꯉꯝꯂꯣꯏ꯫ ꯅ꯭ꯌꯨꯇꯟꯅ ꯑꯃꯨꯛ ꯏꯔꯒ ꯄꯤꯔꯛꯂꯤ꯫ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ, ꯌꯥꯝ ꯊꯨꯅ ꯂꯥꯛꯇꯣꯏꯅꯤ꯫ ꯅꯪ ꯀꯤꯔꯒ ꯔꯣꯖꯤꯒ ꯇꯨꯝꯃꯣ꯫ ꯊꯦꯝꯕꯤꯁꯨ ꯍꯦꯟꯅ ꯃꯁꯥꯗꯣ ꯃꯥꯅ ꯍꯥꯏꯕ ꯋꯥ ꯇꯥꯕꯤꯗ꯭ꯔꯦ, ꯃꯥꯒꯤ ꯊꯃꯣꯏꯅ ꯆꯥꯛꯂꯤꯗꯨ ꯈꯪꯕꯤꯗ꯭ꯔꯦ ꯈꯜꯂꯨꯕꯗ ꯍꯦꯟꯅ ꯀꯝꯅꯤꯡꯉꯛꯂꯤ꯫ ꯑꯩ ꯂꯩꯍꯧꯕ ꯉꯝꯃꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯕꯨ ꯂꯩꯍꯧ ꯍꯥꯏꯔꯗꯤ ꯑꯩꯕꯨ ꯍꯥꯠꯇꯣꯛꯄꯤꯔꯝꯃꯨ꯫ ꯅ꯭ꯌꯨꯇꯟꯁꯨ ꯊꯦꯝꯅꯕ ꯀꯟꯅ ꯍꯣꯠꯅꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ, ꯊꯦꯝꯕꯤꯒꯤ ꯅꯤꯡꯉꯥꯏꯅ ꯀꯟꯁꯤꯜꯂꯛꯂꯤ꯫ ꯑꯆꯧꯅ ꯑꯁ, ꯁꯨꯃꯥꯏꯅ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯋꯥꯁꯦ ꯁꯤꯗꯕꯨ ꯀꯝꯗꯧꯅ ꯑꯥꯗ ꯄꯨꯗꯣꯏꯅꯣ? ꯔꯣꯖꯤꯅ ꯀꯔꯤ ꯋꯥꯈꯜꯂꯣꯟꯅꯣ ꯈꯪꯗ꯭ꯔꯦꯗ, ꯑꯩꯈꯣꯏꯅ ꯌꯨꯝꯁꯤꯗ ꯂꯩꯕꯁꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯤ꯫ ꯑꯆꯧꯅ ꯑꯃ ꯍꯥꯏꯖꯤꯜꯂꯛ, ꯔꯣꯖꯤꯅꯁꯨ ꯉꯥꯡꯁꯤꯜꯂꯛ, ꯊꯦꯝꯕꯤ ꯀꯞꯄꯒ ꯇꯝꯂꯤ꯫ ꯅ꯭ꯌꯨꯇꯟꯁꯨ ꯃꯁꯥꯗꯨ ꯇꯧꯐꯝ ꯂꯥꯛꯐꯝ ꯑꯃ ꯏꯈꯪ ꯈꯪꯗ꯭ꯔꯦ꯫ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛꯇꯤ ꯂꯩ, ꯑꯗꯨꯒ ꯈꯜꯂꯒ ꯍꯥꯏꯔꯛꯂꯤ, ꯌꯥꯔꯁꯦ, ꯑꯩ ꯀꯨꯏꯅ ꯂꯩꯔꯔꯣꯏ, ꯐꯖꯅ ꯃꯥꯕꯨ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯨ꯫ ꯊꯦꯝꯕꯤꯗꯁꯨ ꯏꯔꯒ ꯄꯤꯔꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯉꯁꯥꯏꯗꯒꯤ ꯃꯥꯅ ꯍꯥꯏꯔꯤꯕ ꯀꯞꯂꯤꯕ ꯃꯌꯥꯝꯁꯤ ꯑꯔꯦꯝꯕꯗ ꯁꯨꯝ ꯇꯥꯔꯕ꯭ꯔꯥ ꯈꯟꯕꯗ ꯃꯥ ꯃꯁꯥꯗ ꯇꯧꯐꯝ ꯑꯃ ꯏꯈꯪ ꯈꯪꯗ ꯍꯦꯟꯅ ꯀꯞꯅꯤꯡꯉꯛꯂꯤ꯫ ꯑꯆꯧ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯃꯥꯒꯤꯗꯤ ꯀꯩꯁꯨ ꯈꯟꯒꯅꯨꯗ, ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ꯫ ꯔꯣꯖꯤꯅ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯏ, ꯑꯩꯗꯤ ꯅꯃꯁꯦ ꯌꯥꯝ ꯅꯨꯡꯁꯤꯖꯩ, ꯄꯣꯛꯃꯤꯟꯅꯕ ꯏꯆꯦꯒꯨꯝ ꯈꯟꯖꯩꯌꯦ꯫ ꯑꯩꯗꯤ ꯗꯥꯊꯣꯏꯕ ꯆꯠꯈ꯭ꯔꯁꯨ ꯑꯩꯒ ꯇꯨꯝꯃꯁꯨ ꯌꯥꯏꯗ꯫ ꯑꯆꯧꯗꯣ ꯁꯨꯛꯂꯦꯞ ꯂꯦꯞꯇ꯭ꯔꯦ꯫ ꯃꯥꯅ ꯍꯦꯛ ꯂꯦꯞꯄꯒ ꯔꯣꯖꯤꯅ ꯉꯥꯡꯁꯤꯜꯂꯛꯀꯅꯤ꯫ ꯃꯣꯏ ꯑꯅꯤꯅ ꯉꯥꯡꯕꯗ ꯂꯣꯏꯔꯦ꯫ ꯉꯁꯥꯏꯗꯒꯤ ꯃꯨꯊꯤꯗꯤ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ, ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯕ ꯂꯩꯇꯦ꯫ ꯊꯦꯝꯕꯤꯅ ꯉꯥꯡꯂꯤꯕꯗꯨ ꯅ꯭ꯌꯨꯇꯟꯁꯨ ꯃꯅꯥꯗ ꯍꯥꯞꯇꯕꯒꯨꯝ ꯇꯧꯔꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯊꯦꯝꯕꯤ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯨꯗ ꯌꯦꯠ ꯇꯦꯠꯇꯅ ꯉꯥꯡꯁꯤꯜꯂꯛꯏ ꯃꯥꯒꯤ ꯋꯥ ꯇꯥꯅꯕ꯫ ꯅ꯭ꯌꯨꯇꯟꯁꯨ ꯃꯀꯣꯛ ꯉꯥꯎꯕ ꯑꯃ ꯌꯥꯎꯁꯤꯜꯂꯛꯂꯤ꯫ ꯐꯨ ꯍꯧꯒꯠꯂꯒ ꯆꯠꯀꯦ ꯇꯧꯔꯛꯂꯤ꯫ ꯍꯟꯗꯛꯇꯤ ꯊꯦꯝꯕꯤꯅ ꯃꯈꯨꯠꯇꯣ ꯇꯥꯞ ꯐꯥꯏꯗꯨꯅ ꯌꯥꯜꯂꯤ꯫ ꯅ꯭ꯌꯨꯇꯟ ꯃꯥꯁꯨ ꯊꯦꯝꯕꯤꯗ ꯌꯦꯡꯂꯤ꯫ ꯊꯦꯝꯕꯤꯒꯤ ꯄꯤꯔꯣꯏꯅꯕ ꯃꯤꯠꯌꯦꯡꯗꯨꯒ ꯂꯣꯏꯅꯅ ꯊꯥꯖꯗꯅ ꯀꯔꯣꯝꯗꯒꯤ ꯂꯥꯛꯏꯕ ꯃꯤꯍꯨꯜꯅꯣ ꯈꯪꯗꯦ ꯍꯥꯏꯔꯛꯂꯤ, ꯁꯥꯔ, ꯑꯩ ꯁꯥꯔꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ, ꯑꯩꯕꯨ ꯊꯥꯗꯣꯛꯑꯒ ꯆꯠꯈꯤꯅꯨ꯫ ꯑꯩꯁꯨ ꯅꯪꯒꯤ ꯃꯇꯨꯡ ꯏꯜꯂꯛꯀꯦ꯫ ꯑꯩ ꯁꯥꯔꯕꯨ ꯅꯨꯡꯁꯤꯌꯦ, ꯑꯩ ꯏꯇꯣꯝꯇ ꯂꯩꯍꯧꯕ ꯉꯝꯃꯣꯏ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅ꯭ꯌꯨꯇꯟꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅꯇ ꯂꯩꯔꯦ꯫ ꯅ꯭ꯌꯨꯇꯟꯁꯨ ꯊꯥꯖꯗꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯨꯅ ꯊꯦꯝꯕꯤꯗ ꯃꯃꯤꯠꯇꯣ ꯀꯨꯞꯇꯅ ꯌꯦꯡꯉꯛꯂꯤ꯫ ꯊꯦꯝꯕꯤ ꯅ꯭ꯌꯨꯇꯟꯕꯨ ꯀꯣꯟꯁꯤꯜꯂꯒ ꯁꯥꯔ, ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯑꯆꯧ ꯃꯆꯤꯟꯗꯨ ꯃꯌꯥ ꯀꯥꯊꯣꯛꯂꯒ ꯉꯥꯡꯅꯕ ꯇꯧꯔꯛꯄꯗ ꯃꯨꯊꯤꯅ ꯊꯠꯆꯤꯜꯂꯛꯏ꯫ ꯗꯥꯊꯣꯏꯕ! ꯈꯪꯒꯧ ꯀꯧꯔꯛꯄꯗꯨꯗ ꯅ꯭ꯌꯨꯇꯟꯁꯨ ꯃꯨꯊꯤꯗ ꯌꯦꯡꯉꯛꯂꯤ꯫ ꯑꯃꯨꯛꯁꯨ ꯑꯆꯧꯅ ꯉꯥꯡꯗꯣꯏꯕꯒꯤ ꯀꯥꯊꯣꯛꯂꯛꯂꯤ꯫ ꯊꯣꯏꯕ! ꯃꯨꯊꯤꯅ ꯈꯪꯉꯥꯏ ꯍꯥꯏꯔꯛꯂꯤ꯫ ꯗꯥꯊꯣꯏꯕ, ꯏꯇꯩꯃꯗꯨ ꯄꯨꯕꯤꯌꯨ꯫ ꯅꯪ ꯂꯩꯇ꯭ꯔꯗꯤ ꯃꯥ ꯃꯁꯥꯗ ꯑꯅꯥꯕꯗꯣ ꯍꯦꯛ ꯍꯦꯛ ꯍꯧꯕꯅꯤ꯫ ꯗꯥꯊꯣꯏꯕꯗ ꯂꯩꯔꯗꯤ ꯀꯩꯁꯨ ꯇꯧꯗꯦꯕ꯫ ꯑꯆꯧꯗꯣ ꯁꯥꯎꯔꯛꯅꯅ ꯌꯦꯡꯉꯛꯂꯤ꯫ ꯃꯨꯊꯤꯁꯨ ꯃꯤꯠꯌꯦꯡꯗꯨ ꯐꯥꯖꯤꯜꯂꯒ ꯃꯌꯥ ꯆꯤꯛꯁꯤꯜꯂꯒ ꯈꯥꯡꯂꯤ꯫ ꯅ꯭ꯌꯨꯇꯟꯅ ꯊꯦꯝꯕꯤꯕꯨ ꯃꯈꯣꯏꯒꯤ ꯀꯥꯗ ꯄꯨꯁꯤꯟꯕꯤꯔꯛꯂꯤ꯫ ꯊꯦꯝꯕꯤꯅ ꯀꯞꯂꯒ ꯁꯥꯔ, ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯤ꯫
ꯃꯉꯣꯟꯗ ꯏꯀꯥꯏꯕꯁꯨ ꯑꯃꯠꯇ ꯌꯥꯎꯈꯤꯗ꯭ꯔꯦ ꯄꯨꯝꯅꯃꯛ ꯀꯣꯛꯈ꯭ꯔꯒ ꯂꯣꯏꯔꯦ ꯁꯤꯒꯤ ꯋꯥꯈꯜꯗꯅꯤ ꯃꯥꯅ ꯏꯀꯥꯏꯒꯤ ꯑꯃꯠꯇ ꯂꯩꯇꯅ ꯍꯥꯏꯔꯤꯕ ꯅ꯭ꯌꯨꯇꯟꯅ ꯊꯦꯝꯕꯤꯕꯁꯨ ꯆꯦꯅ ꯃꯊꯥꯅꯨꯡꯗ ꯀꯣꯟꯁꯤꯜꯂꯤ ꯑꯃꯨꯛꯁꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯃꯤꯠꯇꯣ ꯈꯪꯉꯨ ꯎꯔꯛꯂꯤ ꯃꯥꯕꯨ ꯂꯧꯕ ꯑꯩ ꯅꯣꯡꯃ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯋꯥꯍꯩ ꯈꯔꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯥꯒꯤ ꯃꯤꯠꯇꯨꯗ ꯁꯨꯝ ꯎꯔꯒ ꯂꯩꯔꯦ ꯀꯣꯟꯁꯤꯜꯂꯝꯕ ꯃꯈꯨꯠꯇꯣ ꯈꯪꯇꯥ ꯊꯥꯗꯣꯔꯛꯂꯤ ꯊꯦꯝꯕꯤꯁꯨ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯔꯒ ꯁꯥꯔ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯅ꯭ꯌꯨꯇꯟꯅ ꯃꯃꯥꯏꯗꯣ ꯅꯨꯡꯁꯤꯅ ꯅꯥꯜꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯉꯛꯇ ꯅꯣꯝꯂꯤ ꯑꯗꯨꯒ ꯋꯥꯁꯔꯨꯝꯗ ꯆꯪꯈ꯭ꯔꯦ ꯊꯦꯝꯕꯤ ꯃꯁꯥꯗꯣ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯐꯣꯡꯈ꯭ꯔꯦ ꯍꯥꯏꯈ꯭ꯔꯦ ꯍꯥꯏꯖꯔꯕꯁꯨ ꯀꯔꯤꯁꯨ ꯅ꯭ꯌꯨꯇꯟꯗꯒꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯐꯪꯗ꯭ꯔꯕꯗ ꯃꯁꯥꯗꯣ ꯏꯄꯦꯟ ꯄꯦꯟꯖꯗ꯭ꯔꯤ ꯃꯥꯕꯨ ꯀꯔꯦꯝꯅꯔꯤꯕ꯭ꯔꯥ ꯃꯥꯒꯤ ꯋꯥꯕꯨ ꯊꯑꯣꯏꯕꯤꯗ꯭ꯔꯦ ꯁꯤꯒꯤ ꯋꯥꯈꯜꯗ ꯍꯦꯟꯅ ꯋꯥꯔꯤ ꯅ꯭ꯌꯨꯇꯟꯅ ꯃꯅꯨꯡꯗ ꯇꯨꯃꯤꯟꯅ ꯀꯞꯆꯔꯤ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯅꯤ ꯀꯩꯗꯧꯒꯗꯕꯅꯣ ꯑꯩ ꯑꯝꯇ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯃꯁꯤꯒꯤ ꯃꯔꯛꯁꯤꯗ ꯃꯥꯅ ꯋꯥꯈꯜ ꯆꯣꯏꯗꯨꯅ ꯂꯩꯔꯤ ꯑꯩꯅ ꯀꯔꯝꯅ ꯇꯧꯔꯒ ꯃꯥꯕꯨ ꯐꯍꯟꯒꯅꯤ ꯀꯩꯒꯨꯝꯕ ꯃꯥꯅ ꯐꯔꯒꯅ ꯑꯩꯒꯤ ꯏꯊꯥꯗꯒꯤ ꯃꯨꯟꯗꯣꯏꯒꯤ ꯉꯥꯏꯔꯤ ꯁꯣꯝꯗ ꯅ꯭ꯌꯨꯇꯟꯁꯨ ꯃꯇꯣꯝꯇ ꯄꯪꯆꯥꯛꯇ ꯆꯥꯛꯆꯔꯤ ꯑꯃꯨꯛꯁꯨ ꯃꯌꯥꯗꯨ ꯆꯤꯛꯁꯤꯜꯂꯒ ꯁꯣꯜꯂꯛꯂꯤ ꯅꯠꯇꯦ ꯑꯩꯅ ꯃꯥꯕꯨ ꯁꯨꯛꯐ ꯐꯍꯜꯂꯣꯏ ꯃꯥꯅ ꯅꯣꯔꯃꯦꯜ ꯑꯣꯏꯔꯒ ꯏꯊꯥꯗꯒꯤ ꯃꯨꯟꯈꯤꯗꯧ ꯑꯣꯏꯔꯕꯗꯤ ꯃꯥ ꯉꯥꯎꯔꯒ ꯆꯠꯈꯤꯁꯨ ꯆꯠꯆꯈꯤꯁꯅꯨ ꯑꯩ ꯇꯁꯦꯡꯅ ꯃꯥꯕꯨ ꯅꯨꯡꯁꯤꯌꯦ ꯃꯥꯅ ꯋꯥꯈꯜ ꯐꯅ ꯇꯥꯗ꯭ꯔꯁꯨ ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤ ꯃꯥꯒꯤꯗꯃꯛ ꯂꯦꯞꯀꯅꯤ ꯑꯁꯨꯝꯅ ꯑꯃꯒ ꯄꯥꯎꯁꯨ ꯑꯃꯠꯇ ꯏꯐꯥꯎ ꯐꯥꯎꯅꯗ꯭ꯔꯦ ꯌꯨꯝꯗꯨꯗ ꯂꯩꯔꯤꯕꯗꯣ ꯐꯠꯇꯕ ꯃꯌꯥꯝꯗꯨꯅ ꯉꯥꯡꯕꯗꯒꯤ ꯑꯐꯕ ꯋꯥꯍꯩꯅꯤ ꯈꯜꯂꯒ ꯅ꯭ꯌꯨꯇꯟ ꯂꯧꯁꯤꯜꯂꯤ ꯊꯦꯝꯕꯤꯅ ꯇꯝꯖꯔꯤꯕ ꯍꯥꯏꯖꯔꯤꯕ ꯃꯌꯥꯝꯗꯨꯅ ꯑꯃꯠꯇ ꯅꯥꯀꯣꯡꯗꯨꯗ ꯍꯥꯞꯇ꯭ꯔꯦ ꯃꯔꯝꯗꯤ ꯊꯦꯝꯕꯤ ꯋꯥꯈꯜ ꯆꯣꯏꯔꯦ ꯉꯥꯎꯗꯨꯅ ꯄꯉꯥꯡꯗ ꯉꯥꯡꯂꯤꯕꯅꯤ ꯍꯥꯏꯕꯁꯤꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨꯃꯁꯨ ꯍꯧꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯒ ꯅ꯭ꯌꯨꯇꯟꯗꯨ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯂꯥꯡꯂꯤ ꯑꯆꯧꯕ ꯔꯣꯖꯤꯒꯅ ꯊꯦꯝꯕꯤꯕꯨ ꯆꯠꯍꯟꯗꯅꯕ ꯀꯨꯞꯁꯦꯟ ꯁꯦꯟꯅꯔꯤ ꯃꯌꯥ ꯀꯥꯊꯣꯛꯄꯕꯨ ꯄꯤꯗꯈꯩ ꯁꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯉꯥꯡꯂꯤ ꯇꯥꯟꯅꯗꯨꯅ ꯊꯦꯝꯕꯤꯅꯁꯨ ꯅ꯭ꯌꯨꯇꯟꯒꯤ ꯃꯇꯨꯡ ꯀꯣꯏꯅ ꯏꯟꯅꯔꯤ ꯁꯥꯔ ꯑꯩ ꯂꯥꯛꯀꯦꯕ ꯏꯇꯣꯝ ꯂꯩꯍꯧꯕ ꯉꯝꯃꯣꯏꯕ ꯄꯨꯄꯨꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯑꯩꯁꯨ ꯂꯥꯛꯀꯦ ꯁꯥꯔ ꯑꯆꯧꯅ ꯀꯔꯤ ꯑꯉꯥꯡꯅꯣ ꯃꯁꯤꯕꯣ ꯒ꯭ꯌꯥꯟ ꯑꯃꯠꯇ ꯇꯥꯗ꯭ꯔꯦꯗ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯊꯕꯛꯅꯤ ꯁꯨꯈꯪꯗ ꯆꯒꯠ ꯍꯩꯅꯗꯦꯗ ꯅ꯭ꯌꯨꯇꯟꯁꯨ ꯊꯦꯝꯕꯤꯗ ꯇꯞꯅ ꯌꯦꯡꯉꯛꯂꯤ ꯃꯍꯥꯛꯁꯨ ꯇꯧꯐꯝ ꯑꯃ ꯏꯈꯪ ꯈꯪꯗ꯭ꯔꯕꯅꯤ ꯊꯦꯝꯕꯤꯁꯨ ꯅ꯭ꯌꯨꯇꯟꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒ ꯁꯥꯔ ꯑꯩ ꯁꯤꯈ꯭ꯔꯒ ꯅꯪ ꯄꯦꯜꯂꯗ꯭ꯔꯣ ꯅ꯭ꯌꯨꯇꯟ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡꯗꯨ ꯆꯞ ꯂꯦꯞꯂꯤ ꯃꯨꯊꯤ ꯃꯥꯒꯤ ꯃꯐꯤ ꯃꯔꯣꯟꯗꯨ ꯂꯣꯏꯁꯤꯜꯂꯒ ꯍꯣꯔꯦꯟ ꯄꯨꯡ 1:30ꯗꯅꯦ ꯁ꯭ꯇꯦꯁꯟꯗ ꯊꯤꯜꯂꯛꯑꯣ ꯃꯨꯊꯤꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯂꯤ ꯍꯣꯏ ꯗꯥ ꯊꯣꯏꯕ ꯊꯦꯝꯕꯤ ꯍꯧꯖꯤꯛ ꯃꯥ ꯆꯠꯅꯤ ꯍꯥꯏꯕ ꯈꯪꯖꯗ꯭ꯔꯤ ꯑꯗꯨꯃꯛ ꯀꯞꯂꯤ ꯁꯥꯔ ꯍꯟꯗꯛꯇꯤ ꯅ꯭ꯌꯨꯇꯟꯁꯨ ꯅꯣꯛꯃꯤ ꯇꯧꯔꯒ ꯆꯪꯁꯤꯜꯂꯛꯂꯒ ꯁꯤꯟꯊꯔꯛꯂꯤꯕ ꯐꯤꯔꯥꯡꯗꯨ ꯇꯞꯅ ꯇꯩꯊꯣꯛꯄꯤꯔꯛꯂꯤ ꯑꯗꯨꯒ ꯃꯉꯛꯇ ꯏꯪꯒꯤ ꯇꯧꯔꯛꯂꯤ ꯍꯣꯏ ꯍꯥꯏꯗꯨꯅ ꯊꯦꯝꯕꯤ ꯍꯔꯥꯎꯅ ꯅꯣꯛꯂꯒ ꯅ꯭ꯌꯨꯇꯟꯕꯨ ꯀꯣꯟꯁꯤꯜꯂꯛꯂꯤ ꯑꯁꯨꯝꯅ ꯅ꯭ꯌꯨꯇꯟ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯊꯦꯝꯕꯤ ꯃꯐꯤ ꯃꯔꯣꯟ ꯂꯣꯏꯁꯤꯜꯂꯤ ꯃꯥꯅ ꯃꯐꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯊꯣꯔꯛꯀꯦ ꯇꯧꯕꯒ ꯊꯣꯡꯗꯨ ꯃꯄꯥꯟꯗ ꯂꯣꯜꯂꯒ ꯂꯩꯔꯝꯂꯤ ꯊꯦꯝꯕꯤꯅ ꯊꯣꯡꯗꯨ ꯊꯤꯜꯂꯒ ꯃꯨꯊꯤ ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯗꯣꯛꯁꯦ ꯄꯨꯄꯨ ꯊꯣꯡꯁꯦ ꯍꯥꯡꯉꯣ ꯊꯦꯝꯕꯤꯅ ꯂꯥꯎꯗꯨꯅ ꯊꯣꯡꯗꯨ ꯑꯗꯨꯝ ꯊꯤꯜꯂꯤ ꯑꯗꯨꯕꯨ ꯀꯅꯥꯝꯇꯅ ꯍꯥꯡꯕ ꯇꯧꯔꯛꯇ꯭ꯔꯦ ꯊꯦꯝꯕꯤ ꯄꯨꯡ ꯌꯦꯡꯂꯨꯕꯗ 1 ꯍꯦꯟꯖꯤꯜꯂꯛꯂꯤ 1:30 ꯇꯥꯒꯗꯧꯕ ꯃꯤꯅꯠ 6ꯃꯨꯛꯇ ꯉꯥꯏꯔꯝꯂꯤ ꯊꯦꯝꯕꯤ ꯍꯦꯟꯅ ꯃꯊ꯭ꯋꯥꯏꯗꯣ ꯋꯥꯅ ꯀꯞꯂꯤ ꯃꯁꯥꯗꯣ ꯂꯥꯎꯕ ꯍꯦꯟꯃꯟꯈꯤꯕꯅ ꯈꯣꯟꯖꯦꯜ ꯐꯥꯎꯕ ꯊꯣꯛꯂꯛꯇ꯭ꯔꯦ ꯃꯄꯥꯟꯗ ꯗꯥ ꯊꯣꯏꯕꯅ ꯐꯣꯟ ꯇꯧꯔꯛꯏ ꯆꯠꯂꯒꯦ ꯃꯥꯕꯨ ꯊꯥꯗꯣꯛꯄꯤꯔꯣ ꯑꯆꯧꯅ ꯃꯁꯤꯗꯅꯦ ꯅꯪꯒꯤ ꯈꯨꯠ ꯊꯤꯡꯖꯤꯟꯅꯤꯡꯉꯥꯏ ꯌꯥꯎꯗꯦꯀꯣ ꯐꯣꯟꯗꯣ ꯑꯗꯨꯒ ꯂꯥꯛꯑꯔꯣꯏ ꯍꯥꯏꯈꯣ ꯅꯝꯗꯅ ꯗꯞ ꯇꯧꯔꯒ ꯃꯨꯊꯤꯕꯨ ꯐꯣꯟꯗꯣ ꯑꯣꯛꯍꯜꯂꯤ ꯃꯨꯊꯤ ꯁꯣꯝꯗ ꯆꯠꯅꯕ ꯒꯥꯔꯤ ꯂꯣꯏꯅ ꯇꯣꯡꯈꯠꯅꯈ꯭ꯔꯦ ꯂꯥꯛꯇ꯭ꯔꯤꯕ ꯅꯣꯏꯕꯣ ꯃꯨꯊꯤꯁꯨ ꯃꯃꯤꯠꯇꯣ ꯑꯆꯧꯈꯣꯏꯗ ꯌꯦꯡꯂꯤ ꯑꯆꯧꯅ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯏꯟꯁꯤꯜꯂꯤ ꯁꯣꯝꯗ ꯊꯦꯝꯕꯤꯗꯣ ꯀꯟꯅ ꯀꯞꯂꯤ ꯃꯨꯊꯤꯅ ꯃꯃꯤꯠ ꯃꯅꯥ ꯆꯦꯖꯠ ꯎꯁꯤꯜꯂꯒ ꯗꯥ ꯊꯣꯏꯕ ꯏꯇꯩꯃ ꯂꯥꯛꯑꯔꯣꯏꯌꯦ ꯃꯥꯕꯨ ꯀꯩꯗꯧꯔꯒꯦ ꯆꯠꯅꯤꯡꯗ꯭ꯔꯦ ꯍꯥꯏ ꯇꯨꯝꯃꯒ ꯂꯩꯈ꯭ꯔꯦ ꯍꯣ ꯐꯔꯦ ꯖꯦꯝꯁꯅ ꯅꯣꯛꯂꯒ ꯉꯁꯤꯗꯩꯗꯤ ꯌꯨꯝꯁꯦ ꯑꯩꯅ ꯑꯃꯨꯛ ꯄꯥꯜꯂꯗꯧꯅꯤ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗ꯭ꯔꯦ ꯅ꯭ꯌꯨꯇꯟꯅ ꯈꯨꯕꯥꯛ ꯈꯨꯔꯛꯂꯒ ꯒꯦꯝ ꯏꯁ ꯑꯣꯚꯔ
꯫